ꯐꯤꯂꯝ ꯑꯁꯤ ꯍꯧꯔꯛꯄꯗ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯃꯅ ꯅꯨꯄꯥ ꯑꯃꯒꯤ ꯃꯇꯨꯡꯗ ꯏꯟꯅꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯂꯝꯃꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯅꯤꯡꯊꯤꯅ ꯄꯤꯔꯝꯗꯦ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯀꯣ-ꯋꯥꯔꯀꯔ ꯅꯨꯄꯥ ꯑꯃꯁꯨ ꯃꯅꯥꯛꯇ ꯂꯩ ꯀꯣ-ꯋꯥꯔꯀꯔ ꯅꯨꯄꯥ ꯑꯗꯨꯅ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯁꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯃꯤꯁꯛ ꯑꯃꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯅꯅꯕꯒꯤꯗꯃꯛ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁ ꯇꯥꯏꯃꯤꯡ ꯂꯣꯏꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯐꯝ ꯑꯃꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯝꯃꯤ ꯃꯇꯝ ꯑꯗꯨ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ ꯅꯣꯡꯁꯨ ꯆꯨꯏ ꯔꯤꯄꯣꯔꯇꯔ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯦꯄ꯭ꯔꯤꯜ ꯀꯧꯏ ꯑꯦꯄ꯭ꯔꯤꯜꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯔꯝꯗ ꯍꯥꯏꯅꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯑꯃꯗ ꯀꯣꯜ ꯇꯧꯗꯨꯅ ꯍꯥꯏ ꯃꯗꯨꯗ ꯑꯦꯄ꯭ꯔꯤꯜꯒꯤ ꯋꯥ ꯑꯗꯣ ꯇꯥꯔꯒ ꯊꯥꯖꯗꯗꯨꯅ ꯐꯣꯟ ꯑꯗꯨ ꯊꯝꯈꯤ ꯑꯦꯄ꯭ꯔꯤꯜꯅ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯗꯨ ꯐꯣꯇꯣ ꯀꯥꯞꯇꯨꯅ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯎꯠꯀꯦ ꯍꯥꯏꯅ ꯐꯣꯇꯣ ꯂꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯍꯧꯗꯕꯅ ꯑꯦꯄ꯭ꯔꯤꯜꯅ ꯋꯥꯜ ꯀꯥꯗꯨꯅ ꯊꯧꯗꯣꯛ ꯊꯣꯛꯐꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯦꯡ ꯑꯃꯒꯤ ꯃꯤꯑꯣꯏꯁꯤꯡꯁꯨ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯒꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯊꯧꯗꯣꯛ ꯑꯗꯨ ꯐꯣꯇꯣ ꯂꯧꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯎꯈꯤꯕ ꯑꯉꯛꯄ ꯑꯗꯨꯗꯤ ꯐꯣꯇೋ ꯂꯧꯕ ꯉꯝꯍꯧꯗꯦ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨꯒꯤ ꯁꯤꯝꯕꯣꯜꯒꯤ ꯐꯣꯇꯣꯁꯤꯡ ꯂꯧꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯦꯄ꯭ꯔꯤꯜꯅ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯐꯣꯇꯣꯁꯤꯡ ꯑꯗꯨ ꯌꯦꯡꯍꯟꯗꯨꯅ ꯑꯉꯛꯄ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯋꯥ ꯑꯗꯨ ꯊꯥꯖꯔꯝꯗꯦ ꯑꯃꯁꯨꯡ ꯐꯥꯒꯤ ꯑꯣꯏꯅ ꯂꯧꯅꯔꯝꯃꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯗꯨꯅ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯂꯤꯗꯔ ꯑꯗꯨꯅ ꯒꯦꯡꯗ ꯌꯥꯎꯕꯤ ꯅꯨꯄꯤ ꯑꯃꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯅꯈꯣꯏ ꯀꯩꯗꯧꯔꯒ ꯂꯩꯕꯅꯣ ꯑꯩꯈꯣꯏꯒꯤ ꯒꯦꯡ ꯑꯁꯤ ꯌꯥꯝꯅ ꯀꯟꯕ ꯒꯦꯡꯅꯤ ꯍꯥꯏꯕ ꯈꯪꯗꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯆꯝ ꯈꯔꯒꯤ ꯊꯋꯥꯏ ꯃꯥꯡꯈ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯗꯨꯗ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯃꯗ ꯒꯦꯡ ꯑꯗꯨꯒꯤ ꯂꯤꯗꯔ ꯑꯗꯣ ꯌꯥꯝꯅ ꯀꯟꯕ ꯑꯃꯁꯨꯡ ꯃꯃꯤꯡ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯥ ꯑꯃꯅ ꯁ꯭ꯄꯤꯆ ꯄꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯈꯨꯗꯣꯡꯊꯤꯕ ꯑꯁꯤ ꯑꯊꯨꯕꯗ ꯐꯔꯒꯅꯤ ꯑꯁꯨꯝꯅ ꯁ꯭ꯄꯤꯆ ꯄꯤꯕ ꯑꯗꯨ ꯇꯥꯔꯒ ꯑꯦꯄ꯭ꯔꯤꯜꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯒꯤ ꯏꯄꯥꯅ ꯅꯍꯥꯛꯁꯤ ꯌꯥꯝꯅ ꯐꯕ ꯃꯤꯁꯛꯅꯤ ꯍꯥꯏꯅ ꯍꯥꯏ ꯑꯩꯅꯁꯨ ꯁꯥꯔꯕꯨ ꯌꯥꯝꯅ ꯔꯦꯁꯄꯦꯛ ꯇꯧꯏ ꯅꯨꯄꯥ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒ ꯎꯅꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯥꯔꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯁꯛ ꯈꯪꯏ ꯅꯪꯁꯤ ꯑꯐꯕ ꯔꯤꯄꯣꯔꯇꯔ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯍꯥꯛꯅ ꯋꯥꯈꯜ ꯍꯟꯊꯗꯅ ꯑꯆꯨꯝꯕꯅꯤ ꯈꯟꯕ ꯊꯕꯛ ꯑꯗꯣ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯃꯁꯨꯡ ꯃꯤꯁꯛ ꯑꯗꯨꯒ ꯎꯅꯍꯧꯕ ꯐꯪꯕꯒꯤ ꯃꯁꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯑꯦꯄ꯭ꯔꯤꯜ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯀꯣ-ꯋꯥꯔꯀꯔ ꯑꯗꯨꯒ ꯒꯥꯔꯤꯗ ꯂꯥꯛꯄꯗ ꯃꯤꯌꯥꯝ ꯑꯗු ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯆꯦꯟꯅꯔꯝꯃꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯑꯦꯄ꯭ꯔꯤꯜꯅ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯗꯨꯅ ꯌꯦꯡꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯒꯦꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯕ ꯑꯣꯏꯔꯝꯃꯤ ꯀꯣ-ꯋꯥꯔꯀꯔ ꯑꯗꯨꯅ ꯑꯦꯄ꯭ꯔꯤꯜꯗ ꯒꯥꯔꯤꯗ ꯆꯪꯂꯛꯑꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯍꯥꯛꯁꯨ ꯈꯨꯗꯣꯡꯊꯤꯕ ꯌꯥꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯀꯣ-ꯋꯥꯔꯀꯔꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯝꯗꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯑꯀꯤꯕ ꯂꯩꯇꯅ ꯆꯦꯟꯁꯤꯜꯂꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯒꯦꯡꯒꯤ ꯃꯤꯁꯤꯡꯅ ꯑꯦꯄ꯭ꯔꯤꯜꯕꯨ ꯐꯥꯗꯨꯅ ꯍꯣꯜ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯍꯣꯜ ꯑꯗꯨꯗ ꯃꯤꯆꯝ ꯀꯌా ꯐꯥꯗꯨꯅ ꯊꯝꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯒꯦꯡꯒꯤ ꯂꯤꯗꯔ ꯅꯨꯄꯤ ꯑꯗꯨꯁꯨ ꯂꯩꯔꯝꯃꯤ ꯒꯦꯡ ꯑꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨ ꯃꯈꯣꯏꯕꯨ ꯃꯤꯆꯝꯁꯤꯡꯅ ꯀꯤꯅꯕ ꯑꯃꯁꯨꯡ ꯃꯁꯛ ꯈꯪꯅꯕ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ ꯒꯦꯡ ꯂꯤꯗꯔ ꯅꯨꯄꯤ ꯑꯗꯨꯅ ꯂꯥꯎꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯐꯝ ꯑꯁꯤꯗ ꯂꯩ ꯍꯥꯏꯕ ꯈꯪꯏ ꯃꯔꯝ ꯑꯁꯤꯅ ꯅꯈꯣꯏ ꯊꯣꯛꯂꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯤꯆꯝꯁꯤꯡ ꯑꯁꯦ ꯑꯃꯃꯝꯇ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯊꯧꯗꯣꯛ ꯑꯁꯤ ꯑꯦꯄ꯭ꯔꯤꯜꯅ ꯃꯥꯒꯤ ꯐꯣꯟꯗ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯒꯦꯡ ꯂꯤꯗꯔ ꯅꯨꯄꯤ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯤꯕ ꯑꯗꯣ ꯎꯈꯤꯗꯨꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯃꯩ ꯄꯨꯝꯅꯃꯛ ꯃꯨꯠꯈꯤ ꯃꯩ ꯑꯁꯤ ꯃꯨꯠꯈꯤꯕꯒ ꯃꯁꯛ ꯈꯪꯗꯕ ꯈꯔ ꯂꯥꯛꯇꯨꯅ ꯃꯤꯆꯝꯁꯤꯡ ꯑꯗꯨ ꯒꯦꯡꯁꯤꯡ ꯑꯗꯨꯗꯒꯤ ꯀꯜꯂꯝꯃꯤ ꯃꯤꯆꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤ ꯃꯈꯣꯏꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯅꯤ ꯍꯥꯏꯅ ꯍꯥꯏꯅꯔꯝꯃꯤ ꯑꯗꯨꯕꯨ ꯑꯦꯄ꯭ꯔꯤꯜꯅ ꯀꯔꯤ ꯑꯃꯠꯇ ꯎꯔꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯑꯦꯄ꯭ꯔꯤꯜꯅ ꯂꯣꯟꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯔꯛꯇꯨꯅ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯔꯦꯀꯣꯔꯗ ꯇꯧꯔꯝꯃꯤ ꯕꯤꯜꯗꯤꯡ ꯃꯊꯛ ꯑꯗꯨꯗ ꯑꯉꯛꯄ ꯃꯁꯛꯀꯤ ꯃꯤꯑꯣꯏ 4 ꯂꯩꯔꯝꯃꯤ ꯌꯦꯡꯕꯗ ꯃꯈꯣꯏ ꯇꯔꯇꯜ ꯃꯥꯜꯂꯤ ꯑꯦꯄ꯭ꯔꯤꯜꯅ ꯚꯤꯗꯤꯑꯣ ꯂꯧꯗꯨꯅ ꯂꯩꯕ ꯑꯗꯨ ꯃꯈꯣꯏ 4ꯅ ꯎꯏ ꯑꯦꯄ꯭ꯔꯤꯜꯗ ꯃꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇೋ ꯀꯔꯤꯒꯤ ꯂꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏ ꯃꯗꯨ ꯎꯕꯗ ꯑꯦꯄ꯭ꯔꯤꯜ ꯋꯥꯟꯊꯈꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯦꯄ꯭ꯔꯤꯜꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯈꯣꯏ 4ꯗꯨ ꯃꯅꯥꯛꯇ ꯂꯩꯔꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯅꯈꯣꯏ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯕꯗ ꯃꯈꯣꯏꯅ ꯈꯨꯝꯂꯛꯏ ꯑꯩꯈꯣꯏ ꯇꯤꯅꯦꯖ ꯃ꯭ꯌꯨꯇꯦꯟ ꯅꯤꯟꯖꯥ ꯇꯔꯇꯜꯁꯅꯤ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯐꯣꯇꯣ ꯂꯧꯔꯕꯁꯨ ꯃꯗꯨ ꯗꯤꯂꯦꯠ ꯇꯧꯈꯣ ꯃꯔꯝꯗꯤ ꯃꯥꯂꯦꯝꯒꯤ ꯃꯤꯁꯤꯡꯗ ꯑꯩꯈꯣꯏꯕꯨ ꯃꯁꯛ ꯈꯪꯍꯟꯅꯤꯡꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃ꯭ꯌꯨꯇꯦꯟ ꯅꯤꯟꯖꯥꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ
Aprilna makoigi photo amuk lorami. Aprilna mayumda halaklaga mahaki mapagi experiment gi data sing thengnarami. Madugi marakta video clip kharasu thengnarami. Video aduda speech piba April ga hana unakiba nupa aduna turtle macha kharada experiment tawbagi sinsu yaurami. April na khagi madudi nupa adusu experiment adugi misak amani haiba. April na mahaki office ta laktuna pau khudingmak tambada office adugi head aduna yamna saurami. Amasung April bo mafam adudagi tanthokhi. Mathangi sinda mutant ninja mari adu ulai. Makoi marida makoigi master aduna malemda chalubagi yamna saurami. Aduga hangai. Nakoina malemda chaluba aduda kana kana nakoi bu uhui. Wahang asitaraga makoi marina paukhum amata pidana tuminna lei. Master aduna makoi bu makok mamai ona handuna chairak pirami. Aduga amuk hangbada mutant ninja amana khumlai. Reporter nupi amakang uhui. Ataidi kana amatan uhude. Paukhum asitaraga master na amu hari. Nakoina reporter adu thadok lamli bakarigino nupi adu mafam asida pudun law asumna hairaba matung mathangi senda April na mayumda famduna leiringaida ninja turtle singi message amalai ninja turtle sing aduna April bo mafam amada unaba pami haidun haire maramasina April na hairiba mafam aduda laktuna unarami ninja turtle na April bo phaduna makogi master gi manakta puki mathangi senda amuk space pikiba experiment tawna pa ado ulai mahak yamna fataba misak ama oirami mahakna gang leader adugi manakta laktuna ninja turtle hingdi haina pau tamlami asomda master aduna April da wari lirami aina nahak masakhangi nahaki baba scientist amani nangi babaga experiment tawminaba nupa ado yamna fataba mini gang adugi leader su nangi babaga punna thabak tawminarami adubu nangi babana gang leader adugi fataba maram khanglaklami gang leader aduna experiment adugi antidote huranaba tawrami gang leader aduna antidote ado aranba lambi da sizinaba pami adubo nahaki babado yamna faba misak amasu armi maramasina nangi babana laboratory aduda mai tumna chakhanduna antidote ado manghan kibani aduga mahaki thawaisu thaki matam aduda nangi babana turtle mari ase semlambani nangna mafam aduda laktuna matengsu pangki pomnamak ado aini yengduna makoi mari ase piklingaidagi yoglakpani ngasi makoini hingliba ase nahaki matengdagini wari asi ninja turtle sing aduna khangbadagi April gi mamangda makok non thaduna thagatpa phongdoklami master aduna April da amuk hanglai nangna ikhoigi maramda atopa kana amatada haidoktriba natra April na ai soikre aine speech piba nupa aduda han haikre mahakna visit card amasu aingonda pirai wahi asi taraga master na oh soiredana nahakti fataba gang leader gi mini asumna wari saringaida mafam aduda khanghoudana alarm khonglakami April da visit card ni haina pirakliba ado tracker oirami maramasina mafam aduda track tawduna lakibani mafam aduda makoini attack tawraktuna yamna sathina funarami master aduga su gang leader aduga funabada yamna sathina soktuna tarami gang sing aduna attack tawba aduda turtle ama siri haina makoina khalami aduga turtle ahum amana faduna mafam adudagi puthoki April na master adugi manakta chensilaklami master adu yamna sathina soktuna arumba posakna nansinduna lerami April na master adugi mating pangnana bohonaringaida sikre haina hundoklamba mutant turtle adusu master gi manakta lagi gang sing aduna mutant turtle sing adu fari bagi maramde makoina Malemda laina kaya puthok matungda turtle sing adudagi laina adugi vaccine puthoktuna malemda masak taknana bahaiduna faribani asumna gang sing aduna makoigi plan adu taunana bakidamakta sinarami atopa sen amada amuk April na magi co worker gi manakta chatuna magi mateng taunana bahairami amasung makoi anina genga funaduna thamkiba turtle sing adugi manakta lai April da mapanda leiba turtle aduna device ama piduna button ama namnana bahairami makoina mafam aduda changlaktuna April na button adu nambada faduna thamliba turtle ahum adu glass thukaiduna thogai adubo mafam adudagi space piba fataba nupa adu helicopter tongduna atopa mafam amada chatki mafam adudagi mutant turtle sing aduna April amasung co-worker adubo guard tawduna thoglakami gengi mi singna leptana makoida attack story aroibada space piba fataba nupa adugi manakta makoi su yokshilai
ꯐꯠꯇꯕ ꯅꯨꯄꯥ ꯑꯗꯨꯅ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯁꯤꯇꯤ ꯑꯗꯨꯗ ꯀꯥꯞꯊꯣꯛꯇꯨꯅ ꯂꯩꯅꯥ ꯀꯌꯥ ꯁꯟꯗꯣꯛꯍꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯄ꯭ꯔꯤꯜ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯂꯣꯟꯆ ꯇꯧꯗꯅꯕ ꯍꯣꯠꯅꯔꯝꯃꯤ ꯃ꯭ꯌꯨꯇꯦꯟ ꯇꯔꯇꯜꯁꯤꯡ ꯑꯗꯨꯁꯨ ꯃꯄꯥꯟꯗ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯒ ꯐꯨꯅꯔꯝꯃꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯇꯋꯥꯔ ꯑꯃ ꯇꯨꯍꯜꯂꯛꯂꯝꯃꯤ ꯃꯗꯨꯗ ꯇꯔꯇꯜ ꯑꯃꯅ ꯇꯋꯥꯔ ꯑꯗꯨ ꯉꯥꯛꯇꯨꯅ ꯂꯩ ꯃꯗꯨꯗ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯇꯔꯇꯜꯗ ꯐꯨꯔꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯃꯅꯨꯡꯗꯒꯤ ꯀꯦꯃꯤꯀꯦꯜ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯇꯋꯥꯔ ꯑꯗꯨ ꯍꯥꯏꯊꯔꯛꯄꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯇꯋꯥꯔ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯂꯩ ꯃ꯭ꯌꯨꯇꯦꯟ ꯇꯔꯇꯜꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯥꯡ ꯑꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗꯒꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯇꯋꯥꯔ ꯑꯗꯨꯗꯒꯤ ꯃꯈꯥꯗ ꯇꯥꯈꯤ ꯑꯁꯨꯝꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯃ꯭ꯌꯨꯇꯦꯟ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯇꯔ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯔꯒ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯃꯈꯣꯏꯅ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣ-ꯋꯥꯔꯀꯔ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯒꯥꯔꯤ ꯑꯁꯤ ꯂꯣꯏꯔꯦ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯝꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃ꯭ꯌꯨꯇꯦꯟ ꯇꯔꯇꯜꯅ ꯁꯦꯝꯕ ꯒꯥꯔꯤ ꯑꯃ ꯊꯧꯖꯤꯜꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯃꯁꯦꯜ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯅꯤꯟꯖꯥ ꯇꯔꯇꯜ ꯃꯔꯤ ꯑꯗꯨ ꯁ꯭ꯇꯦꯗꯤꯌꯝ ꯑꯃꯒꯤ ꯃꯊꯛꯇ ꯂꯩꯔꯝꯃꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯍꯥꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎꯁꯤꯡꯗ ꯁꯟꯗꯣꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯑꯦꯄ꯭ꯔꯤꯜꯒꯤ ꯀꯣ-ꯋꯥꯔꯀꯔ ꯑꯗꯨꯅ ꯍꯥꯠꯄꯅꯤ ꯍꯥꯏꯅꯁꯨ ꯅ꯭ꯌꯨꯁ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯀꯣ-ꯋꯥꯔꯀꯔ ꯑꯗꯨꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯔꯤꯉꯩꯗ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯁꯥꯎꯔꯗꯨꯅ ꯗꯤꯁꯇꯔꯕ ꯇꯧꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯄ꯭ꯔꯤꯜꯅ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯩ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯂꯩ ꯃꯐꯝ ꯑꯁꯤꯗ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯤ ꯃꯥꯜꯂꯤ ꯑꯃ ꯂꯩꯔꯦ ꯑꯩꯅ ꯃꯥꯕꯨ ꯀꯨꯞꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯑꯦꯄ꯭ꯔꯤꯜꯒꯤ ꯄꯥꯎ ꯑꯗꯨ ꯇꯥꯔꯒ ꯅꯤꯟꯖꯥ ꯇꯔꯇꯜ ꯑꯗꯨꯅ ꯅꯍꯥꯛ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯕ꯭ꯔꯥ ꯑꯦꯄ꯭ꯔꯤꯜꯅ ꯑꯣ ꯁꯣꯔꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯝꯗꯦ ꯑꯩꯅ ꯄꯥꯎ ꯑꯁꯤ ꯁꯨꯝ ꯇꯝꯂꯛꯄꯅꯤ ꯑꯩꯒꯤ ꯘꯥꯔꯤ ꯌꯥꯎꯔꯤ ꯁ꯭ꯀꯦꯟ ꯇꯧꯗꯨꯅ ꯃꯤꯁꯛ ꯑꯁꯤ ꯍꯥꯟꯅ ꯈꯪꯗꯣꯛꯀꯦ ꯅꯤꯟꯖꯥ ꯇꯔꯇꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯘꯥꯔꯤ ꯑꯗꯨꯅ ꯁ꯭ꯀꯦꯟ ꯇꯧꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯁꯛ ꯑꯗꯨꯒ ꯐꯤꯠ 3ꯗꯒꯤ ꯍꯦꯟꯅ ꯂꯥꯞꯅꯔꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯦꯄ꯭ꯔꯤꯜꯅ ꯀꯣꯜ ꯑꯗꯨ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯤꯁꯛ ꯑꯗꯨꯒꯤ ꯐꯣꯟ ꯅꯝꯕꯔ ꯂꯧꯔꯝꯃꯤ ꯑꯦꯄ꯭ꯔꯤꯜꯅ ꯃꯤꯁꯛ ꯑꯗꯨꯒꯤ ꯗꯥꯇꯥ ꯄꯨꯝꯅꯃꯛ ꯘꯥꯔꯤ ꯑꯗꯨꯒꯤ ꯃꯇꯦꯡꯅ ꯀꯂꯦꯛ ꯇꯧꯔꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯦꯂꯣꯋꯤꯟꯒꯤ ꯐꯦꯁꯇꯤꯚꯦꯜ ꯇꯧꯕꯒꯤ ꯎꯠꯂꯛꯏ ꯍꯦꯂꯣꯋꯤꯟ ꯄꯥꯔꯇꯤ ꯑꯗꯨꯗ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯑꯦꯄ꯭ꯔꯤꯜꯅ ꯅꯤꯟꯖꯥ ꯇꯔꯇꯜꯗ ꯐꯣꯟ ꯇꯧꯔꯛꯂꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯗꯥꯇꯥ ꯀꯂꯦꯛ ꯇꯧꯔꯛꯄ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯗꯤꯂꯦꯠ ꯃꯊꯪ ꯇꯧꯔꯤ ꯍꯧꯖꯤꯛꯁꯨ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯁꯤꯗ꯭ꯔꯤ ꯍꯤꯡꯂꯤ ꯃꯍꯥꯛ ꯖꯦꯜ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯂꯩꯔꯤ ꯒꯦꯡꯒꯤ ꯃꯤꯁꯛ ꯑꯃ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯥꯟꯗꯝ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯉꯁꯤ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯖꯦꯜ ꯑꯗꯨꯗꯒꯤ ꯂꯧꯊꯣꯛꯇꯨꯅ ꯑꯇꯣꯞꯄ ꯖꯦꯜ ꯑꯃꯗ ꯄꯨꯒꯗꯧꯔꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯃꯤꯁꯛ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯃꯥꯏ ꯄꯥꯛꯍꯟꯕ ꯌꯥꯗꯦ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯊꯪꯒꯤ ꯁꯤꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯖꯦꯜꯗꯒꯤ ꯄꯨꯊꯣꯔꯛꯂꯝꯃꯤ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯁꯇꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯄꯥꯎ ꯑꯁꯤ ꯇꯝꯃꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯒ ꯃꯁꯇꯔꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤ ꯑꯃꯠꯇ ꯋꯥꯈꯜ ꯍꯟꯊꯕ ꯇꯧꯒꯅꯨ ꯑꯩꯈꯣꯏꯗ ꯄꯥꯋꯔ ꯂꯩ ꯑꯩꯅ ꯅꯈꯣꯏꯕꯨ ꯆꯦꯠꯅ ꯊꯥꯖꯩ ꯅꯈꯣꯏꯅ ꯃꯥꯏ ꯁꯣꯏꯗꯅ ꯄꯥꯛꯀꯅꯤ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯔꯦꯗꯤ ꯇꯧꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯄꯨꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯂꯥꯛꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯂꯤꯉꯩꯗ ꯒꯦꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯕꯥꯏꯛ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯅꯤꯟꯖꯥ ꯇꯔꯇꯜꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯗꯨ ꯍꯥꯟꯅ ꯈꯪꯕꯅ ꯒꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯃꯈꯣꯏꯅ ꯂꯧꯊꯣꯛꯄ ꯉꯝꯂꯝꯗꯦ ꯊꯧꯗꯣꯛ ꯑꯁꯤ ꯑꯇꯣꯞꯄ ꯒꯦꯡꯒꯤ ꯃꯤꯁꯛ ꯑꯦꯄ꯭ꯔꯤꯜꯒ ꯎꯅꯈꯤꯕ ꯑꯗꯨꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯇꯔꯇꯜꯁꯤꯡ ꯑꯗꯨ ꯍꯥꯟꯅ ꯍꯥꯠꯂꯣ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯕꯥꯏꯛ ꯊꯧꯕ ꯒꯦꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯟꯖꯥ ꯇꯔꯇꯜꯒꯤ ꯒꯥꯔꯤ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯁꯨꯝꯅ ꯐꯨꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯃ ꯂꯥꯛꯏ ꯑꯗꯨꯒ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯀꯟꯅꯅꯕ ꯇꯧꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗ ꯌꯥꯎꯔꯛꯄ ꯖꯦꯜꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯨꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯅ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯒꯥꯔꯤꯗꯒꯤ ꯊꯣꯛꯍꯜꯂꯝꯃꯤ ꯅꯤꯟꯖꯥ ꯇꯔꯇꯜ ꯑꯃꯅ ꯃꯗꯨ ꯎꯔꯒ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯗ ꯑꯦꯝ ꯇꯧꯗꯨꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄꯗ ꯒꯦꯡ ꯂꯤꯗꯔ ꯑꯗꯨ ꯑꯉꯛꯄ ꯃꯑꯣꯡꯗ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯥꯡꯈꯤ ꯀꯅꯥ ꯑꯃꯠꯇ ꯈꯪꯂꯝꯗꯦ ꯃꯇꯧ ꯑꯗꯨ ꯀꯔꯝꯅ ꯑꯣꯏꯈꯤꯕꯅꯣ ꯍꯥꯏꯕ ꯃꯊꯪꯒꯤ ꯁꯤꯟꯗ ꯒꯦꯡ ꯂꯤꯗꯔ ꯑꯗු ꯔꯣꯕꯣꯇꯤꯛ ꯀ꯭ꯔꯦꯆꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯎꯠꯂꯛꯏ ꯒꯦꯡ ꯂꯤꯗꯔ ꯑꯗꯨꯅ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯍꯥꯏꯕꯗ ꯀ꯭ꯔꯦꯆꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯕ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯦꯆꯤꯟ ꯑꯃ ꯂꯩ ꯍꯥꯏꯔꯤꯕ ꯃꯦꯆꯤꯟ ꯑꯗꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ 3ꯗ ꯇꯣꯉꯥꯟ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯗꯨ ꯅꯍꯥꯛꯅ ꯆꯠꯂꯒ ꯊꯤꯔꯛꯎ ꯅꯍꯥꯛꯅ
tongan tongan tadun leiriba saruksing adu mafam asida purakadabani nahakna karigumba aina hairiba thabak singamlabadi aina nangi mateng soidana pangani asumna creature aduna gang leader aduda khulai amasu mateng oinana ba haiduna sinarami atopa sen amada police officer ama ulai mahakna security sing aduda gang leader adu nanthokhan ki haiduna yamna saurami amasung makhoibu matam kharagi oina thabak adudagi tanthokki security adu mafam adudagi yamna sauna gari thodun chatki mathang senda gang leader aduna security gari dagi chain bada mateng panglakhiba criminal ani adugi manakta laklaga nakhoi ani gi fighting skill yamna fajai nakhoi egi gang da yawningra asumna hangbada criminal ani aduna khudakta gang leader gi wa adu yarami mathang senda ninja turtle sing adu yamna nungaitana makhoi gi master gi manakta laklaga asumna hari master aikhoi bu ngakpiyo aikhoi na gang leader adu fabanga mahudre wahi asitarga master na amuk hari kari amata khalurano nakhoi masel kaidounungda tongan tagno asumna nakhoi pun mayok narabade aroibada soidana mai pakani atopa sen amada police aduna wine shop amada laktuna shop mapu aduda criminal ani laklamba adu kadaino haina hangbada shop mapu aduna haiduk lamte maram asidagi police aduna yamna sauraduna shop aduda thugai yaikhai tawrami madu uraga shop mapu aduna GPS tracker ama pirak lagari masina track tawraga nakhoi gi location adu thiruro masigi atopada ai amata khangde asumna hari April na data collect tokhiba misak adu gi manakta laklami misak adu live monitoring tawduna leirami gang leader aduna robotic creature na pirakpa khulai adu pirami khulai adu gi mateng dagi criminal ani adu kausinduna angakpa creature amamam onthokhalami maramdi makhoina yamna powerful oiduna malem asi makhoi gi control da leinana bahaiduna makhoina malem asi leikha tahanduna makhoi gi makhada leinana bahaiduna plan tawrami makhoina tawriba sing adu April na lumduna yengi maram asidagi April na makhoi gi plan adu fail oinana bahaiduna tawringaida gang sing aduna farami aduga April bo hat ke tawringaida mafam aduda police aduna location track tawduna yausillaklami police aduna April bu kalami ngai hak leraga mafam aduda ninja turtle sing adusu yaurai police aduna ninja turtle sing adu uraga yamna kirami maduda April na kari mata khangano makhoi asi aigi maruk maktani asumna hairi atopa sen amada gang leader aduna makhoina aikhoi gi tung inarakliba sikargino aikhoi bu tongan thamdriba si makhoi gi kari pandamgino asumna haiduna wakhal yamna warami ninja turtle amana antidote ama sarami mahakna antidote adu masagi makhutta khara tahanduna ninja turtle amada yenghalami maduda mahaki makhut adu mi amagi makhut adumna olaklami madu uraga atopa ninja turtle aduna antidote asigi matangda kana amatada haidukanu hairarami gang leader aduna mahaki miyusinga loinana malemgi mafam amadagi robotic creature na hairakpa machine gi saruk ama fangduna puraklami gang leader adu yamna haraurami makhoina atopa mafam amada amuk ani suba machine gi saruk adu lowba chatnanaba sem sarami mathangi senda ninja turtle sing aduna khanglami madudi museum dagi liquid ama mangkhre haiba liquid adugi mateng dagi malemgi mafam amadagi mafam amada chatpa ngamnami amasung maduna maram oiraga malemda akaiba kayasu thokan ba yarmi ninja turtle amasung April na police aduda nahak na aikhoi bo police headquarter da puduna chalo mafam aduda purple liquid amalai madu aikhoi na puraklabadi malemda khudong thiba kaya asidagi ngakthok pangamgani asumna hairami asumna makhoi police headquarter aduda laktuna yawraklami makhoi na hairiba purple liquid adu lawraba matungda mafam aduda police sing laklaga police aduga April ga farami ninja turtle sing adudi mafam adudagi tholaktuna GPS tracker adugi matengdagi gang leader adugi location track tawduna khanglami asomdana gang leader aduna robotic creature adugi machine gi saruk pumnamak fanglami ninja turtle sing aduna track tawduna lakpada plane manakta yoksilaklami plane aduda gang leader amadi criminal ani aduga punna yaurami ninja turtle sing aduna paithaраktuna plane aduda tasilaklami aduga makhoi yamna sathina funarami maram asidagi plane adu crash tawduna makhada taraklami ninja turtle sing aduna robotic creature gi machine adugi saruk amata oirabasu makhoi gi makhut channanaba hotnarami maramdi machine adugi saruk ahum adu punna phangkhrabadi malem asi amang ata kaya
थोक्लनी हाइदुना मखा अदुदसु मखोइना लेप लेतना फुनरमी टर्टल निंजा सिंगना फाइट अदु ngamlaroi haiduna wakal hantharami April na interrogation office tagi phone ama loan laurag magi co worker aduda call tawduna mateng pangbina baharami co worker aduna April na hairakpa adumna ninja turtle sing adu guide tawrami atopasin amadana gang gi misak aduna purple liquid adu fanglami liquid adugi mateng na makhoi mafam amadagi atopa mafam amada chatpa ngamlami makoina purple liquid adu sizinaba horakpada atiya adu pumam sinke madu uraga miyam pumnumak kinarami ninja turtle sing adu mafam aduda yausilaklami aduga makoi punna koi sinduna makoi gi master na haikiba wafam nakoina amato oina leminarabadi mai soidana pakani haikiba adu ningsinglaklami aduga makoina wakal waramba adu faraki gengi mising aduna purple liquid ki matengdagi portal ama hangnana bahaiduna thaurang tawrami portal adugi matengdagi gang leader adu atopa mafam amada haibadi atopa planet amada chatnaba tawringaida ninja turtle April amasung co-worker aduna portal adu thingnana bohonarami nakan amadana police aduna criminal ani adu distract tawduna atopa mafam amada puthoklami asumna police aduga criminal ani aduga manungda funaduna leiringaida mapanda ninja turtle sing aduga robotic creature aduga su funarami police aduna portal adu thugairami maram asidagi pumnamak normal oiraklami madu uraga ninja turtle sing adu yamna harauduna dance tawrami mathangi sinda April na mayamda pau tamami amasung mahak wakal yamna nungai jarami nakan amadana ninja turtle sing aduda police singna thodok adugi credit pumnamak pirami haibadi turtle sing aduna gang leader amadi fataba pumnamak adu maithiba piduna mafam asi kanbani haiduna maram asidagi turtle sing aduda mafam adugi so sinarami mafam adu makhoina protect tawduna thamnanabagidama miyamna ninja turtle singda thajaba adu uraga makhoina yamna haraujarami office ki nupi aduna hari nakhoina aikhoge punna leiba pamlabadi nakhoisu mafam asida aikhoge punna leiba yagani wahi asitaraga makhoi masel yengsinnaduna harauna noklaga khumlai aikhoigi mafam aduda adum nungaina leijage kanadasu ayet papidana asumna matang asida film asigi aroiba saruk oiki